खुरुमजरी ISTV की पाउमियंग ताबिरी बसिंग तराम ओक्सरी ngasi moro ba pauda tourism industry sakona na ba ahen ba miyang chang lagani haina si minister na phongdokre driver babu mihat kamari lenana amukona April kun amadi kun ma thoida harau kumai amadi sintha lepina na ba khangan kre amadi apaba samaj ma ohenge harabadi angang singbu masamu phana amadi wakal losing lehen ba mathau tai haina deputy chief minister bekhangam na phongdokre pau sanona pizari tourism industry sakona na ba hen nam yang changlagni haina se minister na phongdokre ophamase Numinini Satagaba strategy for tourism development and capacity building in Manipur gi seminar hodopi thoromda phongdokibani gasi hotel classic ta pangthokiba seminar hodopi thoromada tourism gi parliamentary secretary M Prithviraj chief secretary DS Punia amadi ati masakna ba miyo kya saru yaki Chief Secretary DS Puniana tourism gi potential labor state asida tourist spots singi infrastructure sing matik chadaba surface transport ki khudong sadaba kaya na maram orga tourist lakpa ke chang hanthali maruina loktak part amadi international bodo oriba more town infrastructure sing matik sadabana tourist sing lakpa da khudong sadaba kaya mayuk nari haki Parliamentary Secretary Prithviraj na state asibu malem gi oiba tourism industry gi map ta yahona na bai koi puna mona hona bachangi state ase ecotourism gi scope sound leiba maram na miyeng sangba chungani masida mahima sing haihodra sin bu yahonduna workforce oina seasonarabadi thabak phangdabagi problem kaya kokpangam gani haki mana makata na ecotourism da community gi oiba participation sangi haki Si Minister Okram Ibubina tourism ase malem gi oina khwaidagi thuna sakotpa industry ama ore state ase Southeast Asia gi phaunapam oibaga loinana phajaba tourist spot kya leri tourist spot sing matam ga chanaba moong da sengmotuna tourist sing gi miyeng chingsin pham ohenba chumgani haki mana makha tarduna state sarkar na sinduna sai khuding leptana pangtholiba sangai festival na tourist kaya Manipur da lan bada so mating ori state asida tourist kaya lakning ba phauna ba phaba environment hospitality lunan ba aphabalambi amadi sel ka hena changdaba transport system dakar oi haki amrom da tourism sakona na bada department gi musing police private partners sing amadi praja sing gi cooperation sangi tourism sakona labadi thabak phangdabagi problem kaya su kon banaba hona bada mipum khudimak na manaba kanaba pibangam gani haki PPP model gi matang da palladuna private entrepreneurship sarkar amadi lamdam asigi praja sing punna kusamnaduna tourism industry sakot hanana ba honarasi haina appeal tawki about this interaction cooperation between the state government and this private stakeholders entrepreneurs. The government is always ready to help cooperate with this stakeholder and private entrepreneurs. Nowadays, the phenomenon of this world is extremely to provide to all our educated employed youngs to give white collar job either from the state government or from the union government. We need a lot to do to set up and also to welcome all these stakeholder, maybe entrepreneurs, whether any other states like maybe Bangalore or Hyderabad or Delhi or any other state advanced states, where lot of private entrepreneurs and these stakeholders, they have maybe either public-private partnership or individual, they have set up lot of these industries or entrepreneurs. There are different ideas and different type of industries where can absorb our educated and employed youths. Driver babu gi misi asibu yaning da phongdok tuna amukona tha sege tang kun amadi kun ga mathoida miyam na sintha amadi harau komai lepiu haina appeal torkli nasi ko ketel leiba amuko gi office ta pangtok pa pau gi mi phab amada president KT Rehman na phongdok khibada amukona sintha lepa ki khongjang changchili ba sei thodok asida chena musing phau haiba dabidani numising asida miyam na sintha lepa ga loina harau komai pangtok piganu sarkar gi karmasari sing office kaduna thabak subiganu tangai fadana ka batarabasu amu base thetuna thabak subiu sintha lepa gi khongjang asida mahiroi amadi school college sing council loi KT Rehman na makatana handak thoki ba thodok ase Manipur government section ba war patagini highway da saliba driver sing buning thine escort piram labadi asugumba pam da thodok thoklam loi handak tholi ba thodok asina ahan banate mamang da sukar thokrabani masidagi ngak thona nabagi damakta highway protection force thamgadabani highway sing asida police station sing masing hengan handuna driver
amasung passenger sing ngak na bathabak pakatrabadi amukona miyam galloina khongjang kaya junction gani phongdoki singa asiguma thongdok sing asida maran leba singi phana labagi yau sangsin bada akoi punama khok chusin da mathau tai loina manipura lairiba kaithen sing aduga dukan sing aduga sinma ro hon employees singa tang punama sung punma thoida sintha lepiu loina asiguma meha asi uthongna laba niyang khongjang changsin bada saru jabiu tangai phadana manipuri sarkar ki employees singa thabuk ka batarabasu amuwa base thelaga kabiu driver babu hat ke bagi mayokta jesina kaukiba pung ni phunipan gi ban chathari ba ban asina imphal shahar da mami sauna tabadi ngam khide adumakpu mayai lambi da leba samuruk bazar da chauna mami taki miara du yangda phungdok poina ngasu samuruk kathel da miyam gi bo wakan pham chathaki wakan pham du da escort ngak laga lakhiba truck driver haliba karigino escort leitengira driver babu gi mihat janing de habra sing bo warol kaya play card sing da iki JSC chairman ais 10 mana phongdorpada driver babu bu pre-condition amata yaudana hakki badu laibak thibani mihat asiga mari lenana lalolup singna sengdok piro sarkar gi market su mihat babu athabu matam da putoktuna ain gi matungina sarat pigidabani haibu wafam hojik phawbada sakana thabak tong tok palaitri maramaduna JSC na state asida leiriba civil society organization kaya ga loina makha ta na khongjang kaya changshil lagani haiki Tengkhang naina sathak liba miut mine sing Manipur miyam gi apunba amana aroiba ama purakna ba punna hona bidom matam jawri haina MLA Joy Krishna phongdokre wafama sing asi driver babu mihat kamari lenana samro bazar da pangthoki ba miyam gi oba pham da phongdokki bani miyam gi pham da tongan ba civil society organization amadi atai lusing ma kaya su saru yaki pham da MLA Joy Krishna lekhitrab gi imung manung da tengmang oina lupal sing tara su kusin naram ki toram da wangang laduna MLA na Manipur praja gi damakta thawai khubak ta haptuna sana thakna ba amadi atai polam kaya puslak liba marala jada driver hatpa amadi miut mine kya satrak pa se yaning de hiramasi gi matang da assembly da pukatkani hana phongdoki tengkhang ai satrak bu pose nasi gi Manipur ya ona ba aru ba ma oina aklesi amona thukra ba masta amona thukra ba yo muse nasi am ko andu na lodi na lawi must let out of determination from the government side in law. Government must done determination and the Manipur is getting out of the development. Must get a senior body and one must be on it. Something on it. Then even the highway Chang for the day. Must have highway security force and see about the day for a mother and boy. Champagne other with determination of the Kadu. India has 4 countries. Between the one have other countries in the Leva, Manu Manipur state, highly station of Gomez, Kanaka, Nasigi Pamaduda Civil Society Organization Singi Makidigi, UCM President Waina Basandrana, Isuasi Miam Gasobi Su Ama Ohenduna, State Government Amadi Central Government Aniki Marakta, Civil Society Organization Singi Mio Singna, Warish Hanaduna Saba, Warep Amalomin and Nabagi Matam Oire Haki. Civil society issue was October Manipur issue maka or Ottawa kanda machine government or the central government ani ke marakta aiko civil society singa chap chap kirema machine or chap chap wale kam ka lomi no bitrai ko ai lomi no bimatam chakani ai ko ko chai kanjani
ngasigi mi famaduna tongan ma warep taret kaksuloki warep singa tugi manungda asiguma thodo ase amuhna thok tanana ba sakar da kan pressure miyam punna piminaba Manipur miyam na lekidrabagi mung nang mateng pangbiba sakar lekidrabagi mung da topom thok pasing tobina batakshan ba sakar na ngakshel ge subel lekibagi matang da sengton ba mihat pasing da chenari mihat pasing chenari ba du atuba matam da phanana ba amadi kanana karigidamok ta hat kibano haibadu sengdorok trabadi matau matung tarakpada thorok papapatigi daita Manipur sakar amadi mihat pasing aduna puhanba highway protection force thamnana batakshan ba loinana satari ba pungni phunipan ki general strike ase civil society organization sing transporters association students organization amadi mera pai bigi mating logduna Manipur miyam ga loinana pandam phangdri phawba khongjang junction ba amadi dabi phangdri phawba ase baksang logda haiba wafam yauri amromda ban sagot pasingna Imphal Dimapur lambigi maramda Assam nomdagi thau amadi LPG pusinduna lakpa gari kungamanga rom nungna thomjinduna akai atoi thon khre police tagi phangba pawda thodok aduda driver amadi handyman mari muk aso open nangki hari makosing adugi manungda Hira Chandra koba driver ama khara sathina soki hari sarak asida driver babu NSN IM ni chingnabasingna nongmena kaptuna hatok pikiba amadi truck anibuna mai thadok khibagi thong adubu Titim Road Drivers Union na yamna kana yaning da phongdorokli makhatana JSC amadi Drivers Union na sangchila pa khongjang singda union asina su angama mateng da pangani haike loinana mihat pasing adu phadriba phawba starting pai da bigi khongjang sanction khigani hari apaba samajama ohengi harabadi angang singbo masamu phana amadi wakhal losing lehenba mathau tai haina Deputy Chief Minister gakhangam na phongdokre Apama Singh asi Zen Manipur Dance Academy holda pangthokiba Manipur State Council for Child Welfare gi sahi yangkai surupagi Golden Jubilee gi thoromda phongdokibani thoromoda Social Welfare Minister A.K. Mirabai Indian Council for Child Welfare New Delhi President Gita Siddhartha Manipur State Council gi President Babudon Sharma Secretary Y Sarasu Saru yaki thoromasiga mari lenana state asigi oina national gi thakta bravery award amadi Jiban Raksha Padak Award Palatlaba Angang Singbo Puning Tawatuna Taram Oki Loina Deputy Chief Minister Gakhangam gi makedi gi lupa lising tara aduga Minister Mirabai gi makedi gi lupa lising manga piragani haina sulok thoki thoromadu do wangang loduna Minister Mirabai na Social Welfare Department na Council asida akhanaba mi yeng changduna pangba yaba mateng pangani phongdoki loina apaba citizen ama ohenbada angang singi thodang yamna chawi makoibu phajana yengsunbiba mathau tai haki Deputy Chief Minister Gakhangam na leba angang sembaga yamna mari lene mamal khwaidagi yamba resource ni human resource ni apaba society ama ohengi harabadi tungge yumbirian orekator bangang sembu masama uphana wakhalo sing lehna ba mama mapa oibasing amadi civil society organization singna hona bi mathau tai haiki apele ba ama apabri ba ama nam healthy ba apaba sama lehin se habatarabadi angang sing se masi Ajan jo khapatai lamsat sajategi haksang habadagi amadi thonga pabagi mag determination secretary ba maigay ado madu indicator se phajana akoina piba haidatai koi mama pa akoina su samata achoba thogang loriba leaders sing na su aduga akoi civil society me ham su masi Koina angang senggut pai besi leba ma senggut pa sama senggut pani habigi responsibility ado khangmo loena akoi sathabata samaj se amna healthy oiba positive oiba aduga yamna visionary oiba duguma leba samaj sama purpang mani Handak Manipur Sakana District Hospital sing privatized tawgani haribasi Kontozam Local Council CPI na yamna kana yaning da phongdorokli Manipur Sakar gi ware basi khutok tagi handok trabadi council asina makal makha ke age khongjang changsil lagani hari driver babu hatpa amadi truck ani mai thakibagi thongbu All India Trade Union Congress Manipur na yamna kana yaning da phongdorokli loinana thong adu sahing sabagi sajatni loinana motor worker union na Manipur pumada sakaban kauribasi mapung phana sagot kani hari amromda hojik laiba sakara sina khudaktagi national highway singda highway protection force thamdana mohnabiu loinana mara laiba sing phaduna hak pachara pibaga loinana laikidrabagi amung manungda lupa lakh tara khudakta pigadabani hari driver babu hat kebagi thong ase All Manipur Bus Owners Federation asu yamna kana yaningda phangdorokli miara sigi matangda driver union amadi JSC na sangsilak pa khongjang singda federation asna pung phana sagot kani hari
Babu mihat ki tangdok asi tongan belup amadi sangstan kaya na yaning dama pongdok pagaloy na JSC amadi ati mari lenaba kaya na sangsilak pakungjang kuting na sawat kani hari makusing adudi All Manipur Petroleum Tankers Drivers Union poire lemarol mera paibi apun ba Manipur All Manipur Nupi Marup All Manipur Government Higher Secondary Lectures Welfare Association United People Front amadi Kuki Inpi Moltam Lahang New Kaithel Manbini organization singasina thadrok pachero lamada Chataki Batong Adu Wakal Sendaba Sanga Gumana Satava Tongi Hana Lowi Hari Driver Babuna Lakitaba Pam Adu CRPF Amadi Ate Paramilitary Force in Aning Tinanga Shandro Leon Pamni Lunana Kukita Pam da Sigumatong Satabasina Kunda Minere Purupsing Marakta Koshau Naraba Koshau Nabaponba Sinba Tawang Mali Hari Makatana Nesni Hawe number 37 asi free zone ohin bagaluna Manipur Sakana mihat pasinga dotu matamda phaduna ain go ebaserak pigidabani hari Manipur gi tapaki district sing yauna Churachandpur district ki sarukhra mathang chahi gi mas tha phawgi manungda land record sing computerized tawnana honaragani haina si minister na phongdokre wafama sing asi Imphal West ki manung chanba lamsang pasoi amadi wangoi subdivision gi makhada leiba SDC circle singi khun marifuni thoi computerized loiduna patada singda yanthokpagi thoromda phongdokhibani ngasi lampil pata leiba DC office complex ki kurangana ni holda pangthokhiba thoromaduda works minister Dr. K Ratan Kumar DC Imphal West K Radha Kumar amadi patadar ke susar yaki thormodu wangang laduna DC Imphal West Radha Kumar besingani tarada mangjongna na khulnipan computerized tawduna pata singyan thokre warauriba kungi survey loisna ba ngairi haki mahana makha taraduna dak chitha zama bandina sing ba leiba maming matha singa du computerized da hapsinduna hena thuba maongda pata piba amadi sato hanana bagi thabak mai pakna sansin mangamle loinana biometric system sizinabasu Sada yang kehumdo cover tawri haki ani subara on gi oine April kun gatruk tagi thabak hauragani haki works minister KS Ratan Kumar na land record sing computerized tawbasi India da lisingwa samapan marputret amadi lisingwa samapan marpuni pan dagi haukre thengna bas thengna Manipur da so system asi pakalak pase apabakong thang ni haki si minister Okram Ibubina Manipur gi tapaki district mari amadi Churachandpur gi sarukhara yauna pilot project oina land record sing computerized tawragani Masida sunatana Manipur gi oina haujik leiriba land record sing asisu computerized tawna ba sakar sna khara haure athuba matamda thabak ta onthok lagani mahana makata na duna Manipur gi haujik leiriba lam sing asi yamna economy oina sizinadravadi loinana lamma pusina tawning maong da school sajinba brickfield thamba amadi atai hiram kaya da sizinar lagadi tungda ningam da balak payai haiki sarkar na yamna seriously project under consideration da Lairibani Masigi Tonganba Manipur Land Use Act ama Land Use Act haibana appropriate waigadra agricultural land si kamai tawra koi protect tawgani jikti mana tawnba aigi lam khara leije adaida industries unit ama setup tawsira natraga brickfield ama tawsira sawmill ama tawsira school ama tawsira haibse aina apamba kusina pangtaw tawna base masi matam khragi matungdadi akoi masi ningam da lakadra haibsi government is yam seriously akoi khanajari tungda computerized torba patasing patadar singda yanthoki Handak Mizoram da North-East Brothers Entertainment Private Limited Koba amana taptagi musical event ama pangthoki haiba matamda All Mizoram Manipuri Association amana lupa lag ama demand tawi haiba media da phongtoki po wafamadu aran bayum pham yaudabani haina association asina thadropa cherol amana khangalakli cherol sina makha tarduna hauki basai kya dagi Mizoram da leidiba Manipuri lising anirom awana tarakama tamda mateng pangduna lagli hariba organization asina amada mangjongna isai nongmai pangthongna bagi wafam khangalaki balaite loinana sentan balup amaga punna samin ningda badagi association ge executive body meeting na ayaba pikide adumapu donor ticket jonba hausalam badagi association na ke khumna bod poina royalty khara pihana na bahai kibidile adubokana ba pesa pan kibalaite hairi association asina sasak pasibudi kai khumnai amadi ma ke se nongmai busu pamjai adumapu North-East Brothers Entertainment Private Limited kumana aran buyum pham yaudaba paw media da phongdoktuna association asibu mingse thiana na mohona basi miyamna thajabiganu hari
World Heritage Day gamari lenangrang Senapati District Wilong Kulenda International Day for Monument and Sites Havatimda Sport Painting Competition mapang thokre. Manipur State Archives na sinduna Wilong Megalithic Site ta pangthokpa painting competition aduda children home anigi angang sing yauna Imphaldagi mahiroi nipugnipan amadi Wilong Manaki Pundulongda St. Vincent High School gi mahiroi kulumdona saru yaki competition aduda regular high school Imphalgi First position L. Roshan Brilliant Public School Imphalgi Assam Indrajanani Suba position Amadi Sacred Heart School Poromparki Sanatomba Marang Themna Homsu position Panki Makok Matang Tarabasunda Manipur State Archaeology Superintendent Is Dinamani Wilong Kulen Village Authority Chairman Tabakar Singh Amasung Kulgiluchingba Karaibana Sel oina lopalising mga lopalising ahum lopalising ani amadi certificate kusinaki tungda nat ko iba jagoi sege thorom kaya supang thoki Electricity Department ki Imphal Electrical Division number 1 gi oina lisingani tarani thu lisingani tarahum do gi tax khongbana na rupa crore tara mari ga lupa lakh kun ga manga target thamki badu lupa crore tara ga mapan lakh ni phumanga khongbaptuna target amount gi henmangam le haina Imphal Electrical Division number 1 gi EE bo sawuna thadrok pachalor man hari Division asina tax ningthina khongbana na mohona bada hauki ba chahida mateng palaki ba media gi musing law and order nga liba policing basu thaga ba phongdorokli Believers sas Manipur gi mangarak Suba General Convention ngasidagi langgol lai manai dalaiba YPA gi auditorium da hokre April gi kungani thoi phawa sathaga ba convention asida Manipur gi tongan tongan pham kaya dagi lakpa phurup kaya su saru yari ngasi hobunu mita Bishop Thomas Pastor L thoiba maidei thangkoson amadi amos othena sin basas kilusing makaya su saru yaki You are the Light of the World haiba thim da pangthokpa convention asigi matangda Believers Imphal gi Secretary Reverend Sheikh Zafa Aimona Jesus Christ ta thazaba thamduna samaj asida phaba thabak toromna naba ikobu tharakpani hingminari ba phuruk pudima nungsi chanana hingminana ba pandamda convention asi pangthokpani haiki The Lord sends for good works Ishor ekol lan musi apa thabak tadi and Yeshua Sanaroi habum abumsa Elias Rosen Sayitara Gamaribu Sakang the Basina Paru Bagi Mayok Tayaning the Pondok Tunangasi Oriental Laborers Association Olana Sinura Kongo Bazar da Wakan Pam Zatakre Wakan Pamaduda Tongu Yaning the Utpa Tongan Tongan Bawaru Iba Plakat Kaya Suzinaki Handak Heritage Conventa Tamba Rahis Khan Kobami Mahiroi Amabu Wahidu Rahman Kobamio Emana Tamtina Pu Sabigi Tong Adubu Kali Park Students Association Yamna Kan Yaning the Pondorli Maraleba Wahidu Kankatuna Tamlabadi Apabo Oiroi Hairi Consumer Affairs Food and Public Distribution Minister M. Okendrona Nasi Central District FCI Yugodawnama Sanabigi Matang the Yangshin Kre Koksat Asida MLA DK Korungtang MLA Fazur Rahim Amasung FCI Northeast Executive Director P. Basu Matani Susaruyaki District Asigi Oina Sayanaba Amalai Vidagi Sabangam the Lady Godownasi Palil Manak Taliba Monloi Kulda Sananaba Yanakre Minister na Metric Ton Lisingani Changa Changadaba Godownasi National Highway Gasu Naknaba Kul Asida Sanana Monabada Miam Nasu Mateng Pangiduna to Matamda Loshina Monaminasi Haki FCI rules and regulations National Highway the Gimanaka Tamo Hanai Queen Alirung Tapida, Tate Manunda, Chandel Manunda, Dona Torang Torumbase, National Highway Manakta Uidava, plus 6 Manunda, Makwili, but Chandel is 60 am the past within a Machi subdivision have a lady, Chaki Karong have a lady, the Tenopol have a lady, the Mayamski Kudong Chanaba, Manipur to get Kundamine Punamaki, Jati Punamaki, Kenakudong Chaba, the Makono Punchilaga, Chelo Javada, Numagatava. FCI na Port Puraga Thambamatam highway Manaka Levish, Barabar Makin Highway Manaka. ISTB gi tongan mapam singda thorom sandong na bating liba main cable oil sing ngasi ayuk lobong thong manakta sakang da basingna kakatlam le masna maram oiduna ayuk tagi numidang waram phawba miyam da thorom jenghan mangam kidre asugumba miyam gi newa asigi waya matung da kanaguma singna kakpidena na ba apil tawri Heritage Convent School da class 7 tamliba mahiroi Rahis Khan Adi Bambu Puramba Thaongbu
Postal Colony Welfare Committee na kana yaning da phongdokre sahi tara khakta ngari bu nupa masa amabu minung sileitana puramba thawang asi civil society organization amadi tongan tongan balup sina mateng pangbiduna asuguma crime asai matungda thoktana na ba ponamina si hari Amarum da todo asida sene hari ba kera makting makale kai digi MD Rahidur Rahman na masa manau ama oina warak kibani haina sanjen thongda leba guest house ta pangto kiba permission ga unaba amada phongdokre mana makha taraduna mahaki keji tamba angang ama post office ki postal colony da leba tuition center amada satpa matamda irong se sabadagi Waris Khan Elias Boy Koba Amana Puba Saber Tor I Haiduna Wahang Bada Pasada Wahiwata Sinar Padagi Kubagna Amadi China Kina Pukibani Hospital da Pukatle Haba Kang Badagi Hang Bachalu Badasu Waris Kim Manungi Mio Sina Tamtina Puraki Hari Nongmai Paraga Kian Ki Haba Wapam Adu Aran Mani Tungi Punshida Michat Tina Basin Mani Razaniti Kudong Sav Lobani Habagaluna Mangonda Sirva Maral Singadu Handok Piu Haki Yaripok Kurom da Lakidaba MD Sana Mihat ki matangda Yaripok Kurom ki Prajasina Piba Pauga Todok to the Hating and Yauriba Americana Piba Pau Anigi Manakta Kenabakia Labana Prajasing da Chamam Pole Hana Popular Front of Indian Lupasina Pian the Pondo Pagaluna Mihat Adubukana Yaning the Pondokli Nakalani Magna Caminel Obo Sing Pondo Pitana Abil Torpagaluna Marilena Basina Mihat Asida Chenabasina to Angu Basarak Pina Basutakshilakli In Palace Manung Channel Ladybas Ziribam subdivision get on Tongan Pump Sing the Ladybas Sakari School Sing MSF Ziribam branch Ning Slubatamda our Apakiana picked and a later but thing that I had it. In Masikimatan and see branch as go pista permission go Unabagi Tormama Pantokre. Abu Mugamu in the Pajas, demand over Lagaman in the Pita Pondo, I think I'm more way. Having when I sing the Pura, how they put it. Watching them when the tongue see it, put them to me. At the tongue in the Satoga, long to the Chela, I am Parimonum in the Paris, Parimonum in Puris, the Shadiman lives in the pit, Parimus in the pit, Parimonum in what they come in. My Parimonum cigarette in my book. How long was it? Me Muslim money. Muslim. Sahi Punitorum Surabamio Amamankre, Maki Maming Nahakpam Dolan Zaukawi, Terra Lukram Merakagini, Mio Ase Kuchungawi, put Manga in Mangarum Wangi, Mamai Shankatawi, Mana Toki Matamda, Amubamasung Angoguna Langba, Pulsat Amaliki, Optana Machuga Kongra Sheki, Lunana, Mores Apalamatonki, Mio Ase, Hokipa Applicant Taragani Panda, Yum the Gitoki Pataki Tiba Kangana Lakpani, Kanagumuna put Tenabi Toklavadi, Manak Nakpa Police Station Natragana, Maki Machanupa. Nahakpam Sanayay, Tera Lukram Merak Natragana, telephone number 801-4762-172, Natraga, 730-8167-831 da Pau Pibiu Hari. Wangwe Block Congress Committee ki Taupunamag the Mutamiu Taragama Pan Kankre, Tonozam, Tambalbu President Aduga K. Robindro Bu Secretary Oinakale Hari. Amarom the MPP Oina Tongan Tongan but Taupunamag the Mutamiu Taragamanga Kankre, Vice President Oina Hobism Manishana Amadi, Mayangbam Amutombi Bukale Hari. House Makata and Sanabiki Paulubis. Kasi sanabigi pau pizari. Olympic Games ta lamdam masigi martial arts ori bathang ta masana se Olympic Games ta yauna nam hona drabadi games asida yauri batai martial arts singna namtha khragani haina thang ta Federation of India ge president Ais Prem Kumar phondokre. Opamon singrang Jharkhanda thasigi tangkun ga mathoti ge pangthok kadoriba anirak suba Federation Cup thang ta championship ta saru yagadaba Manipur ge team lamtha ge thorom da phondokibani Kumalapak Sports Complex ta ge lamtha ke batuda shanori amadi official yauna punna mioi barfutragani pana saru yaki Championship asidagi khalaba sanarusingna Jharkhand pangthok kadoriba Asian Championship ta saru yagani Championship aduda Afghanistan Bangladesh Nepal Singapore Sri Lanka amadi India na saru yagani Championship asi pangthok gi matangda Ais Prem Kumar wafam kaya sumakata na phongdorbi thangdan Olympic Game yauna bagi calendar da akhoi adugumba Asia Championship South Asia Championship International Championship mathang tawbatai aduga International Olympic Committee da akhoi che singa se thabatai aduna akhoi thangdana Olympic Game da yahuda batarabadi prithvi gi Olympic Game da yaraba martial arts mayam singa sina akhoi gi thakta kukhidana akhoi gi ira loijariba ipana ipuna loiriba mayam nadi thangta harga kamal platform da pangau da lauriba akhoi gi
हाइरिबसी आरेम न मांगनी अदुना आरेम न मांगदना बतौसी हाइ तारगदी पृथ्वी की प्लेटफॉर्म हारिबा अखोगी ओलंपिक की अदुगुम सानबुंग द थांगता चिंग बताई अदुना हौजिती स्कूल गेम दसु चिंगरे हंदकी लाकदुर स्कूल गेम द अखोगी अंडर 14 17 19 पुन्न तौनना बिदंता अखोय याम कनबा प्रपोज तौरी सुमाइना थांगता से ओलंपिक गेम द चननबगी अदुम कैलेंडर दुगी दमा अखोय Manchester United PC under 15 की winner BMSC tabungkhokna oikre amphana sinduna Kumalapak Sports Complex ki artificial tapta sanaki ba aruba likta BMSC tabungkhokna Kripsa Norim thongbu goal tara amada thoidana winner oikibani BMSC ki goal tara adugi manungda netrasna goal ahum aduga W Suresh na goal ani san bangam ki mai paklaba BMSC tabungkhok zakhanda pangthoka doriba general competition da sharuk yargani hai Manipur Veteran Football Association sinduna mapal kangjebung da sathariba taramanga subat challenge cup king ase sanakiba match ta ISAV na LKVFA bu goal ani shuno da thoikre ISAV ki goal ani adu KS Ratanamadi and Itosana sanki ani suba match ta IVFA na basan bu goal ama shuno da maitiba pikre Aircel kick off 5 aside Campus Football Tournament ngasi malomgi YWC ground sanakre punna tim kuntrana gi thona thoba ahen tan ki baduda ASL Kakwana NYSC luang sangmbu tribek ta goal omani da thoikre ASL na punna match taruk mai paktura final chalkibani ASL gi penalty da goal chan ki basinga tudi daya amadi rakesni mai palaba ASL Shillong da makata ba tournament gi damakta saruk yaruragani runners up amasung winner oiraba team da Your Affairs and Sports Retired Deputy Director Amutombi Amphagi Kos Ratan Impal West District Football Association Secretary Guneshwar Amadi YWC gi President Manamathum Singh Yantoki ngasi nongmagi okiba inga sagi pau pizari ICAR lampel pati ke phangma pau gi matung na ngasi ge khwaidi ge sakiba si degree Celsius kungamapan dasmik ani khwaidi ge ingbana degree Celsius 3.2 ama oiki to nungseta yawbi sing manigre changna ayukta chada man putar oiki niming matung da sada ni pumari oiki maru ba pau amuka na pizari tourism industry sakot nanaba hen mami yang changlagani haina chief minister na phongdokre driver babu mihat kamari lena amu kona April kun amadi kun gama thoida harau komai lepna ba sintha lepina ba khanghan kre amadi afaba samaj ma uhangi harabadi angang sinbu masama uphana amadi wakal lo sing lehen mathau tai haina deputy chief minister gakhangam na phongdokre ISTV ki pawmi yang tabiri basing amukan khurumzai